Thawai district ki manung chanba arong turelgi athokpam dam manakta pokpada ngairiba angang amagi Thawai Yaodraba Hakchang Ngasi Ayuk Phangba Ngamkhre hiram asigi matangda Thawai police na case ama lokhatkre hairi Thawai asigi thawdog asigi matangda Thawai police station gi officer in charge na thokpa cherol man hai ngasi ayuk pung 8 makhairom taba aduwaida arong turel gi athokpam dam manakta pokpada ngairiba angang amagi Thawai Yaodraba Hakchang taw tharakpadagi police na lokhatlaba matung mathau taba legal gi thabak thoram sing post mortem gi damak jenims ki morg ta thamkhre angang asigi mama mapa amadi thawdog asi matau karamna thokibano haibadu khangba yaurabadi athubada Thawai police station na pau pibiu leikhidraba angang asigi mama mapa natra Mari matana cherol asi thokpadagi paraga pung nifunipan gi manungda Thawai police station da wari wakhong thamninglabadi makhoi gi identity lot laga thamba yagani hairi loinana misi asigi matangda BNSS ki makhada Thawai police station na UD case ama lokhatli haina su cherol asina makha tari